ꯍꯩꯃꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯆꯦ ꯀꯩꯅꯣꯗꯨꯕꯣ ꯁꯤꯝꯇ ꯌꯦꯡꯁꯤꯕ ꯍꯣꯏ ꯌꯦꯡꯁꯤꯅꯦ ꯑꯩꯒꯤ ꯐꯤꯗꯨꯅꯦ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯃꯆꯨ ꯁꯪꯉꯩꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯇꯥꯗ꯭ꯔꯦꯃꯦ ꯍꯩꯃꯥ ꯑꯗꯨꯛ ꯌꯥꯝ ꯐꯖꯩꯗꯨꯗꯤ ꯐꯖꯩ ꯌꯥꯝꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯐꯅꯦꯛ ꯃꯌꯥꯝꯗꯨꯕꯨ ꯁꯤꯒ ꯆꯥꯟꯅꯕ ꯑꯝꯇ ꯌꯥꯎꯔꯣꯏꯗ꯭ꯔꯥꯅꯦ ꯌꯥꯎꯔꯝꯕꯕꯨꯗꯤ ꯌꯥꯏꯌꯦ ꯅꯪꯁꯤꯒ ꯑꯩꯗꯨꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯑꯩꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯀꯩꯗꯧꯔꯕ ꯑꯗꯨꯝ ꯁꯤꯅ ꯐꯖꯩꯗꯨꯕꯣ ꯍꯦꯟꯗ꯭ꯔꯅꯦ ꯑꯩ ꯑꯗꯨꯝ ꯏꯟꯕꯨ ꯏꯅꯤꯡꯉꯤꯅꯦ ꯁꯤꯗꯤ ꯏꯜꯂꯕꯅꯦ ꯑꯗꯨꯏꯒꯅꯦ ꯏꯆꯦ ꯏꯟꯖꯔꯣꯏ ꯁꯨꯝ ꯐꯖꯕꯁꯤꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯊꯥ 2-3 ꯃꯃꯥꯡꯗꯒꯤ ꯅꯪꯅ ꯐꯤꯁꯥꯕꯤꯗ ꯁꯤꯡꯉꯒ ꯁꯥꯕ ꯐꯤꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯏꯟꯗꯣꯏꯕ ꯏꯟꯖꯔꯣꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝ ꯏꯜꯂꯣ ꯏꯆꯦꯅ ꯄꯥꯝꯃꯒꯗꯤꯅ ꯍꯥꯏꯕꯅꯤꯗ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯍꯣꯔꯦꯟꯅꯦ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯁꯤ ꯌꯦꯡꯉꯒꯦꯕ ꯄꯨꯁꯜꯂꯒꯦ ꯑꯗꯨꯗꯤ ꯄꯨꯁꯜꯂꯣ ꯑꯩ ꯂꯣꯏꯔꯛꯑꯒꯦ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ ꯊꯣꯡꯉꯝꯃꯨꯅꯦ ꯌꯥꯏꯅꯦ ꯑꯦ ꯑꯗꯣ ꯍꯜꯂꯛꯄꯗ ꯍꯣꯔꯦꯟ ꯉꯧꯅꯕ ꯀꯩꯅꯣꯝꯇ ꯌꯥꯎꯕꯤꯔꯛꯀꯦꯔꯣ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯂꯥꯞꯄꯅꯤ ꯍꯥꯏꯗꯣꯛꯄꯗꯁꯨ ꯉꯥꯏꯔꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯥꯎꯗ ꯑꯣꯏꯅ ꯍꯥꯏꯔꯣꯗꯅ ꯐꯔꯅꯤ ꯑꯩ ꯉꯥꯏ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯑꯩꯗꯤ ꯉꯁꯤ ꯁꯣꯏ ꯊꯦꯡꯉꯅꯤ ꯅꯪꯁꯨ ꯑꯩ ꯉꯥꯏꯔꯝꯃꯅꯨ ꯍꯣꯏ ꯅꯪꯒꯤ ꯉꯥꯏ ꯂꯩꯕꯗꯣ ꯇꯧꯔꯝꯃꯅꯨ ꯑꯩ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯊꯝꯃꯣ ꯊꯝꯃꯦ ꯏꯅꯥꯎ ꯍꯥ ꯏꯕꯨꯡꯉꯣꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯧꯅꯕ ꯀꯩꯅꯣꯝ ꯌꯥꯎꯍꯜꯂꯛꯀꯦꯔꯣ ꯅꯣꯏ ꯅꯥꯇꯩꯗꯤ ꯉꯁꯤꯗꯤ ꯍꯜꯂꯛꯄ ꯈꯔ ꯊꯦꯡꯉꯅꯤꯌꯦ ꯏꯆꯦ ꯑꯩꯗꯤ ꯆꯔꯥꯕꯨ ꯍꯦꯟꯅꯤꯡꯉꯕꯅꯦ ꯍꯌꯦꯡꯗꯤ ꯄꯨꯛꯄꯦꯟꯅ ꯆꯥꯔꯨꯗꯣꯏꯅꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯏꯁꯤꯡꯗ ꯃꯨꯊꯥ ꯂꯦꯜꯂꯁꯤꯔ ꯈꯜꯂꯤꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯛꯁꯦ ꯍꯥꯏꯅꯣ ꯏꯆꯦ ꯈꯪꯗꯤꯌꯦ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯀꯩꯅꯣꯝꯃ ꯑꯃꯍꯦꯛꯇ ꯂꯩꯍꯜꯂꯛꯑꯣꯅꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯁꯤ ꯈꯛꯇꯪ ꯊꯣꯡꯉꯦꯅ ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯒ ꯇꯧꯗꯣꯏꯁꯤꯡꯗꯣ ꯑꯩꯗꯤ ꯌꯦꯡ ꯉꯝꯖꯔꯣꯏ ꯍꯣꯏ ꯏꯆꯦ ꯍꯥꯏꯈ꯭ꯔꯒꯦ ꯁꯤꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯉꯥꯛꯀꯗꯕꯅꯤ ꯏꯁ ꯈꯪꯉꯦ ꯅꯪꯗꯣ ꯑꯩ ꯊꯤꯟꯕꯤꯅꯤꯡꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯂꯥꯟ ꯈꯟꯈꯤꯕꯁꯤꯅ ꯍꯌꯦꯡꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯁꯣꯏꯗꯅꯕ ꯑꯩ ꯍꯥꯏꯔꯝꯃꯒꯦ ꯍꯣꯏꯗ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯦ 시디 한 바지 정말 끼어디 영어네 고퍼졌지 마이코 심바세 기타가 강한 그지 ꯌꯥꯔꯅꯦꯕ ꯁꯤꯕꯨ ꯉꯝꯃꯜꯂꯅ ꯇꯧꯔꯤꯅꯦ 그때 강한데 퍼져도이네바 ꯌꯥꯔꯦ 신비기 없지 ꯁꯤꯕꯨ ꯉꯝꯃꯜꯂꯕꯅꯦ ꯍꯥꯏꯕꯅꯦ ꯌꯥꯔꯦꯁꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯆꯪꯕꯤꯒꯦ ꯑꯁꯦꯡꯕ ꯆꯪꯕꯤꯒꯦ ꯍꯥꯏꯔ ꯆꯪꯕꯤꯒꯦꯁꯦ ꯑꯗꯨꯝ ꯁꯪꯉꯕ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯃꯒ ꯁꯨꯃꯥꯏꯅ ꯏꯜꯂꯗꯤ ꯐꯖꯔꯅꯤ ꯑꯗꯨꯗꯤ ꯅꯪ ꯀꯥꯔꯁꯤꯕꯨ ꯆꯥꯝꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯝ ꯆꯠꯂꯁꯤꯔꯣ ꯊꯦꯡꯉꯦ ꯈꯤꯇꯪ ꯉꯟꯅ ꯆꯠꯂꯦꯅꯦ ꯆꯥꯝꯃꯔꯣꯏꯁꯤꯔꯥ ꯍꯣꯏꯗ ꯇꯣꯛꯀꯦꯁꯨ ꯇꯣꯛ ꯁꯥꯔ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯁꯥꯎꯅꯤꯡꯗꯣꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯁꯣꯏꯅ ꯁꯥꯎꯅꯤꯡꯉꯅꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯁꯣꯝꯅ ꯌꯥꯗ꯭ꯔꯤꯅꯦ ꯏꯆꯟ ꯅꯨꯄꯤꯗꯨ ꯆꯥꯛꯀꯧꯕꯅꯦ ꯑꯗꯨ ꯃꯥꯅ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏꯅ ꯀꯟꯅ ꯍꯥꯏꯔꯦꯅꯦ ꯍꯣꯏ ꯐꯔꯦ ꯌꯥꯅꯗ꯭ꯔꯦ ꯑꯗꯨꯅꯅꯤꯀꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯊꯝꯕꯤꯔꯣ ꯏꯅꯥꯎ ꯑꯩ ꯁꯅꯥꯁꯦ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯄꯥꯛꯄꯁꯤ ꯌꯥꯟꯁꯤꯔꯥ ꯁꯤ ꯃꯆꯥꯁꯤ ꯌꯥꯟꯁꯤꯔꯥ
ꯀꯩꯅꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯩꯝ ꯂꯣꯏꯁꯟꯗ꯭ꯔꯤꯁꯤꯕꯣ ꯊꯦꯡꯉꯦ ꯄꯨꯡꯁꯦ ꯌꯧꯔꯦ ꯑꯁ ꯄꯨꯡꯁꯤꯁꯨ ꯌꯧꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯗꯤ ꯐꯔꯣꯏꯗ꯭ꯔꯕꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯆꯦ ꯅꯪꯕꯨ ꯌꯥꯅꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯐꯖꯅ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯕꯣ ꯐꯖꯅ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯣ ꯃꯆꯟ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯦꯅꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯇ ꯍꯩꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ ꯆꯠꯂꯔꯣꯏ ꯍꯥꯏꯔꯣ ꯅꯪꯕꯣ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯏꯆꯦ ꯏꯃꯥ ꯑꯩꯁꯦ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯧꯔꯦ ꯍꯩꯃꯥ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯏꯅꯔꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯅꯕꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯦꯅ ꯍꯥꯏꯔꯛꯄ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯍꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯍꯥ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ ꯄꯨꯡꯁꯦ ꯍꯧꯈ꯭ꯔꯦ ꯊꯦꯡꯉꯦ ꯊꯝꯃꯦꯀꯣ ꯃꯁꯤꯅ ꯇꯧ ꯁꯥꯕ ꯑꯃ ꯏꯆꯦ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦꯒꯤꯗꯣ ꯁꯤ ꯇꯧꯔꯣ ꯁꯤꯅ ꯐꯖꯔꯅꯤ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯑꯩꯅ ꯉꯁꯤ ꯂꯧꯁꯤꯜꯂꯨꯔꯤꯕ ꯔꯤꯖꯥꯕ ꯃꯌꯥꯝꯁꯤꯒ ꯉꯝꯕꯨ ꯉꯝꯗꯣꯔꯤꯕ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯏꯅꯥꯎ ꯏꯃꯥꯏ ꯐꯣꯟ ꯂꯥꯏ ꯄꯥꯏꯈꯠꯂꯨꯔꯣ ꯇꯠꯈꯤ ꯇꯥꯔꯦꯅꯦ ꯁꯤꯕꯣ ꯄꯥꯏꯈꯠꯂꯨꯔꯣ ꯏꯆꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯕ ꯌꯥꯝꯕꯣ ꯏꯃꯥꯗꯣꯝꯗ ꯀꯣꯜ ꯇꯧꯕꯤꯌꯣ ꯏꯆꯦ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯥꯛꯑꯔꯣꯏ ꯁꯣꯝꯅ ꯗ꯭ꯌꯨꯇꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯠꯆꯅꯦꯅ ꯂꯥꯡꯖꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯊꯦꯡꯉꯦ ꯏꯃꯥꯗꯣ ꯈꯔ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯏꯃꯥꯗꯣ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯔꯦ ꯑꯩ ꯄꯥꯏꯈꯤꯗ꯭ꯔꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯗꯨ ꯆꯠꯂꯣ ꯐꯖꯅ ꯐꯤꯡꯒꯅꯨ ꯇꯝ ꯆꯠꯂꯨꯀꯣ ꯍꯜꯂꯣ ꯈꯨꯝꯕ ꯏꯕꯥꯏ ꯏꯃꯥꯕꯨ ꯏꯃꯥ ꯈꯣꯝꯕꯩ ꯐꯣꯟ ꯇꯧꯔꯛꯏꯌꯦ ꯁꯤ ꯑꯝꯇ ꯄꯥꯏꯕꯤꯅꯕ 이마도 사오리에 폰가 빠요 야드레다 ꯍꯣꯏ ꯁꯥꯎꯕꯨꯗꯤ ꯁꯥꯎꯔꯝꯃꯅꯤ ꯏꯕꯥꯏ ꯇꯉꯥꯏ ꯐꯗꯕꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯕꯥꯏ ꯃꯥꯁꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯅꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤꯅꯤ 호이다 그이수 칼룰루세 이철도 농만이니시다 상반의 미타마다 헥타 락셔르니다 ꯍꯣꯏ ꯑꯗꯣ ꯏꯕꯥꯏꯅ ꯈꯔ ꯁꯥꯎꯗꯅꯕꯗꯣ 호이 호이 마기부디 에이 템질라게네 그이수 칼룰루고 이철기 듀티두스 좀 파자나 떠루보 이리사노세 파레 타마 ꯍꯣꯏ ꯊꯝꯖꯔꯦ ꯏꯕꯥꯏ ꯌꯥꯝꯕꯣ 데마 ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯗꯨꯕꯨ ꯀꯗꯥꯏ ꯇꯧꯔꯤꯅꯣ ꯆꯤꯡꯃꯩꯔꯣꯡꯗꯅꯦ 이붕 ꯂꯥꯛꯀꯦ ꯇꯧꯕꯅꯤꯅꯦ ꯍꯣꯏ ꯐꯔꯦ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤꯀꯣ 이마
ꯅꯠꯇ꯭ꯔꯅꯦ ꯑꯁ ꯃꯥꯅꯤꯅꯦ ꯑꯥꯗꯩꯁꯦ ꯑꯩꯈꯣꯏ ꯅꯥꯎꯅꯦ ꯌꯦꯡꯉꯣ ꯇꯨ ꯍꯜꯂꯣ ꯍꯜꯂꯣ ꯌꯧꯔꯛꯑꯅꯤ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯑꯣ ꯂꯥꯛꯑꯣ ꯑꯩ ꯀꯦꯕ ꯂꯣꯏꯔꯦ ꯈꯔ ꯉꯟꯅ ꯆꯠꯀꯦꯅ ꯉꯔꯥꯡꯗꯩ ꯍꯥꯏꯅꯔꯒ ꯏꯕꯨꯡꯉꯣ ꯊꯤꯜꯍꯜꯂꯣ ꯌꯥꯔꯣꯏꯗ ꯌꯥꯅꯤ ꯃꯤ ꯏꯃꯥ ꯑꯩ ꯊꯧꯒꯦ ꯃꯤ ꯑꯩ ꯍꯩꯔꯗꯨꯗꯤ ꯊꯧꯕ ꯍꯩꯔꯣꯏ ꯍꯩꯕ ꯍꯩꯇꯕ ꯑꯩ ꯉꯝꯃꯔꯣꯏ ꯃꯥ ꯐꯖꯅ ꯇꯝꯕꯤꯔꯝꯅꯤ ꯍꯩꯔꯝꯅꯤ ꯑꯩ ꯑꯗꯥꯝ ꯍꯩꯔꯗꯨꯕꯨ ꯌꯥꯅꯤ ꯃꯤ ꯏꯃꯥ ꯑꯩ ꯊꯤꯟꯒꯦꯕ ꯏꯄꯥꯟ ꯌꯥꯏꯁꯤꯗꯤ ꯆꯠꯃꯤꯟꯅꯔꯣ ꯑꯁ ꯊꯝꯃꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯗꯤꯕ ꯏꯄꯥꯟꯁꯨ ꯌꯥꯔꯤꯁꯤꯕꯨ ꯍꯣꯏ 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 ꯆꯟ ꯅꯪꯒꯤꯗꯣ ꯃꯤ ꯈꯔ ꯀꯣꯝꯕ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯁꯤꯝꯗ ꯆꯠꯊꯣꯛꯁꯦ ꯏꯕꯨꯡ ꯁꯤꯗ ꯂꯩꯔꯝꯃꯒꯦꯀꯣ ꯍꯣꯏ ꯌꯥꯝꯕꯣꯡ ꯑꯃꯨꯛ ꯉꯅꯨꯗ ꯑꯩꯁꯨ ꯈꯪꯉꯤ ꯁꯦꯟꯁꯨ ꯈꯔ ꯇꯥꯜꯍꯧꯕ ꯇꯉꯥꯏ ꯐꯗꯕꯁꯤꯡꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯐꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨꯏ ꯅꯠꯇꯦ ꯄꯥꯕꯨꯡ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯩꯗꯨꯕꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯝꯃꯤꯁꯤꯕ꯭ꯔꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯤ ꯃꯌꯥꯝ ꯑꯃꯒꯤ ꯔꯤꯖꯥꯕ ꯂꯧꯁꯤꯜꯂꯦꯔꯒ ꯁꯦꯟ ꯇꯥꯟꯕꯅꯦꯅ ꯆꯠꯂꯤꯌꯦ ꯋꯥꯔꯝꯃꯅꯤꯗꯅ ꯄꯥꯈꯠꯂꯤꯕꯅꯤ ꯃꯥꯏꯁꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗꯣ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯍꯥꯟ ꯍꯥꯟꯕꯅꯤꯗꯅ ꯃꯥꯒꯤ ꯑꯗꯨ ꯆꯠꯄ ꯐꯪꯍꯧꯗ꯭ꯔꯦꯕ ꯆꯠꯄ ꯌꯥꯗ꯭ꯔꯦꯕ ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯄꯥꯕꯨꯡ ꯃꯐꯤ ꯃꯔꯣꯟꯒꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯄꯨꯊꯣꯛꯇꯅ ꯈꯜꯂꯒ ꯌꯦꯡꯃꯤꯟꯅꯩꯅꯦꯕ ꯑꯗꯨꯒ ꯆꯠꯄ ꯌꯥꯔꯔꯣꯏꯅ ꯆꯠꯇ꯭ꯔꯦꯕ ꯃꯥꯏ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯍꯣꯏꯅꯦ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯅꯤꯅꯦ ꯆꯪꯁꯤꯜꯂꯨꯁꯤ ꯃꯌꯥꯏ ꯐꯝ ꯅꯥꯆꯣꯡꯀꯥꯇꯣ ꯂꯧꯊꯣꯛꯑꯣ ꯆꯥꯛ ꯆꯥꯕꯗ ꯂꯩ ꯆꯤꯟꯕ ꯇꯧꯍꯣꯏꯗꯦ ꯐꯔꯦ ꯐꯔꯦ ꯆꯥꯔꯁꯤ ꯃꯥꯁꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯆꯠꯄ ꯐꯪꯖꯔꯁꯅꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯌꯥꯝꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯅꯪꯕꯣ
Ibung laisidi kaisu khalunu se ningol singi kanna lakpa ngasigi namitsida ichal na napamnung gi mioi singa harau nu mai na bagi tang na phangba numit sibu ichal na kathoklaga leibak miyam gi damakta kari gum khara tawba ngamli base aikhoi pumna makki leibak phabani ꯍꯣꯏ ꯌꯥꯝꯕꯨꯡ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯑꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯒ ꯂꯥꯛꯇꯕꯗꯨꯗ ꯌꯥꯝꯕꯨꯡꯈꯣꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯈꯜꯂꯤꯅꯦ aikhoi kaisu nuwaitaba khandeda adubu imado asai wai mapukning khara nushirra male adubu hojik kaisu tawhudраbanida 여러니 악당 아이비라모 한덕티 아싱바이네 이라 이제 라래 sese ibung sa komsima hana inbigasi 그놈네 오늘 해 걸리시와 뭉차 원데네 이득세 찔러주면 뭐야 이런 거. kaido래 bema aikhoi bukaw ine maramra yumda ibung oda pawam ta bikisini 이따이도 미는 탱잔비람바다기 ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯇꯅ ꯈꯤꯇꯪ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ 혹시 카이드로 노에 혹시 카이 레이노 그라이 와이드는 토이나 ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯏꯆꯦꯁꯨ ꯂꯥꯛꯃꯤꯟꯅꯔꯣꯀꯣ ꯊꯧꯗꯣꯛꯇꯨꯗꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯊꯣꯛꯄꯅꯦ 하 ꯊꯧꯗꯣꯛꯇꯣ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯦ 이봉나 누시나 부비락구나 인비기바 자콤두마나 ngasi디 ako'y punawam niya ko ꯑꯩꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯅ ꯏꯊꯧꯗꯒꯤ ꯀꯨꯀꯔꯅ ꯊꯩꯔꯨꯕꯗꯨꯅ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯣꯏꯍꯜꯂꯔꯦ
이놈 나 제게 내 덤나 만나네 나 되게 부시를 텔레본네 능 더우다 가양 더동리게다 덕덕덕 더기만해 나트로만이 동라모에 칼리면서 헐 좀해 낭나나 더우다 직신자만이 얌나 페이 두부 이제 나 혼자 누워있다가 사우딩 발레이지 이놈 더욱더 감동나 까나나 도와리면서 하이면서 생마 마땅히 강디기 미모 서운한 건 어디가 나갈라마가 핵도 너마가 찾게 보세 보세 아이암 야닝데 보시기 전에 비세 아이샘 노가닝에 보세기 도로 비세 마네 그 식당 잉비람라버니 도와 모이고 이제 아이 한번 탁도 혼내기 이제 대박. 나 저기도 못 가. 이래네. 이래네. 이래 저기 이래 대박. 카리노 이거 워낙 나가이도 뭐 카리노 나가이도 뭐 카리노 이거 나 돌리 나 오늘 섹시 로드 올리고 오면 나 저기 밤새부터 거기 올리. 카리노 돌리지 뭐 이거 뭔지 이거 감동도 동시에 간다. 너무 부부가 없네. 몽골로 이거 너무 많이 부르는 대박. 이거 이거 너무 많이 불러. 이거 나이죠 오히려 누굴 안 해는 걸 봐. 아강 아무도 자유인데. 자기를 비치면서 누가 모두나 마늘에 먹고 주고 손들 알라가. 남식이 자비에 먹을 이봐. 핵이 없이는 포자유도 기분하게 아이 한내 영람들의 대마. 아이 그냥 왜 물어. 아이 그냥 왜 물어 이대마.